ꯌꯥꯍꯦꯟꯁꯨ ꯃꯥꯒꯤ ꯂꯧꯊꯣꯛꯀꯗꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨ ꯍꯌꯦꯡ ꯂꯧꯊꯣꯛꯈ꯭ꯔꯒ ꯍꯪꯆꯤꯠ ꯌꯨꯝꯗ ꯂꯥꯛꯀꯗꯕꯅꯤ. ꯁꯥꯔꯝꯕ ꯃꯊꯥ ꯃꯌꯥꯝꯗꯨ ꯈꯔꯗꯤ ꯐꯔꯕꯅꯤ. ꯍꯌꯦꯡꯗꯤ ꯁꯪꯂꯔꯣꯏ ꯈꯪꯗꯨꯅ ꯉꯁꯤ ꯃꯥꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯐꯣꯔꯝ ꯃꯣꯜꯗ ꯂꯥꯛꯏ. ꯃꯆꯥꯅꯨꯄꯤꯒꯤ ꯗ꯭ꯔꯦꯁ ꯂꯩꯕ. ꯑꯅꯥꯅ ꯍꯥꯏꯔꯛꯄ ꯈꯛꯀꯤꯁꯨ ꯅꯠꯇꯦ. ꯂꯩꯅꯤꯡꯉꯤ, ꯐꯖꯕ, ꯑꯍꯥꯎꯕ ꯂꯣꯏꯅꯃꯛ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯄꯥꯝꯃꯤ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ. ꯃꯆꯥꯅꯨꯄꯤꯒ ꯑꯋꯥꯠꯄ ꯑꯃ ꯐꯥꯎꯕ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯃꯥꯅ ꯂꯩꯍꯟꯅꯤꯡꯗꯦ. ꯆꯠꯊꯣꯛꯄꯗ ꯑꯇꯩꯒꯤ ꯂꯩꯗ꯭ꯔꯒꯁꯨ ꯑꯅꯥꯒꯤꯗꯤ ꯁꯣꯏꯔꯣꯏ. ꯃꯥꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜꯗꯨꯗꯒꯤ ꯆꯠꯄꯗ ꯐꯣꯔꯝ ꯃꯣꯜꯗꯨ ꯄꯨꯡ ꯑꯃꯃꯨꯛ ꯆꯪꯏ. ꯇ꯭ꯔꯥꯐꯤꯛ ꯀꯩꯀꯥ ꯈꯔ ꯑꯗꯨꯝ ꯊꯦꯡꯉꯅꯤ ꯈꯟꯕꯅ ꯉꯟꯅ ꯂꯥꯛꯄꯅꯤ. ꯇꯦꯛꯁꯤ ꯃꯅꯨꯡꯗ ꯃꯆꯥꯅꯨꯄꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯪꯉꯤ ꯀꯩ ꯄꯥꯝꯃꯤ, ꯀꯔꯝꯕ ꯗ꯭ꯔꯦꯁ ꯂꯩꯔꯨꯒꯦ ꯍꯥꯏꯅ. ꯑꯅꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯅ ꯑꯄꯥꯝꯕ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯋꯥꯆꯞꯇ ꯐꯣꯇꯣ ꯊꯥꯔꯛꯏ. ꯇꯝꯆꯥ, ꯁꯦꯅꯤꯁꯦ ꯑꯩꯒꯤ. ꯑꯍꯨꯝ ꯁꯨꯔꯤꯁꯦ ꯑꯃꯁꯤꯅ ꯀꯅꯥꯒꯤꯅꯣ? ꯑꯃꯁꯤꯅ ꯆꯦ ꯆꯤꯡꯁꯜꯒꯤꯅꯤ. ꯑꯦ, ꯃꯥꯒꯤꯗꯤ ꯀꯩꯗꯧꯕ ꯂꯩꯗꯣꯏꯕ? ꯀꯩꯅꯣ ꯇꯝꯆꯥ, ꯅꯍꯥꯟꯁꯨ ꯃꯥ ꯄꯩꯁꯥ ꯃꯌꯥꯝ ꯂꯣꯏꯁꯤꯟꯈꯤꯕꯅꯤ. ꯃꯉꯣꯟꯗ ꯄꯛꯆꯒꯅꯤꯕ ꯁꯤ. ꯅꯪꯗꯤ ꯃꯤꯉꯣꯟꯗ ꯂꯣꯏ ꯄꯨꯊꯣꯛꯑꯗꯤ ꯀꯩꯒꯤ? ꯆꯦ ꯆꯤꯡꯁꯜꯅ ꯌꯥꯗ꯭ꯔꯤꯅꯤ. ꯃꯥꯏ ꯅꯝꯕꯔ ꯌꯥꯎꯕ꯭ꯔꯣ? ꯌꯥꯎꯏ. ꯊꯥꯔꯛꯑꯣ ꯑꯩꯉꯣꯟꯗ. ꯑꯦ, ꯑꯃꯨꯛ ꯆꯩꯒꯦ ꯍꯥꯏꯔꯣ? ꯑꯩꯗꯤ ꯀꯩꯗꯧ ꯆꯩꯗꯣꯏꯅꯣ ꯍꯦ? ꯇꯝꯆꯥꯗꯤ ꯉꯥꯎꯏꯗꯅ. ꯍꯩ, ꯁꯠꯊꯔꯣ. ꯑꯅꯥꯅ ꯆꯤꯡꯁꯜꯒꯤ ꯅꯝꯕꯔꯗꯨ ꯍꯦꯛ ꯊꯥꯔꯛꯄꯒ ꯁꯦꯚ ꯇꯧꯁꯤꯜꯂꯒ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯑꯃ ꯊꯥꯏ. ꯑꯩꯅꯦ, ꯌꯥꯏ. ꯈꯪꯉꯤ. ꯍꯥꯏꯔꯕꯨꯗꯤ ꯑꯗꯨꯝ ꯈꯪꯇꯥꯕꯅꯤ. ꯐꯤꯂꯤ. ꯊꯕꯛ ꯆꯤꯟꯕ꯭ꯔꯣ? ꯂꯟꯆ ꯃꯇꯝꯅꯤ. ꯀꯩ ꯀꯂꯔ ꯄꯥꯝꯒꯦ ꯅꯪ? ꯀꯩꯒꯤꯅꯣ? ꯍꯪꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ? ꯌꯥꯗꯦ ꯍꯥꯏꯈꯤꯕ꯭ꯔꯣ ꯑꯩꯅ? ꯑꯗꯨꯒ ꯄꯦꯄꯔ ꯌꯥꯝ ꯉꯥꯡꯈꯤ ꯀꯩꯒꯤ? ꯑꯁ, ꯃꯔꯩ ꯀꯜꯂꯤꯍꯦ ꯑꯣꯏꯕ. ꯍꯥꯏꯔꯛꯑꯣꯗꯅ. ꯄꯤꯡꯛ. ꯅꯨꯄꯤꯗ ꯅꯨꯄꯤꯅꯤ. ꯅꯨꯄꯥ ꯃꯥꯜꯂꯨꯔꯕꯣ? ꯃꯥꯜꯂꯦ ꯍꯥꯏꯈ꯭ꯔꯕꯣ? ꯑꯁ, ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯖꯄꯣꯠꯇꯦꯗ ꯑꯩ. ꯂꯟꯆ ꯆꯥꯔꯕꯣ? ꯆꯥꯔꯤꯌꯦ. ꯐꯣꯟꯁꯨ ꯄꯥꯏꯕ? ꯃꯦꯁꯦꯖ ꯊꯥꯅꯕꯁꯤꯗ ꯇꯧꯕꯅꯤ. ꯆꯥꯔꯣ ꯆꯥꯔꯣ. ꯅꯪꯗꯤ? ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯥꯅꯤꯌꯦ. ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ? ꯍꯪꯆꯤꯠ. ꯑꯣ, ꯀꯨꯏꯗ꯭ꯔꯦꯅꯦ ꯑꯗꯨꯗꯤ. ꯐꯖꯅ ꯂꯥꯛꯑꯣ. ꯅꯪꯁꯨ ꯐꯖꯅ ꯆꯥꯊꯣꯛ. ꯍꯣꯏ. ꯁꯤꯟ ꯇꯧꯔꯒ ꯃꯦꯁꯦꯖ ꯃꯈꯥ ꯇꯥꯅ ꯍꯟꯗ꯭ꯔꯤ. ꯐꯣꯟꯗꯨ ꯅꯥꯀꯜꯗ ꯊꯝꯈꯤꯒꯦ ꯇꯧꯕꯒ ꯎꯔꯦ ꯍꯧꯖꯤꯛ ꯊꯥꯅꯔꯝꯕ ꯅꯝꯕꯔꯗꯨꯗ ꯆꯤꯡꯁꯜꯒꯤ ꯐꯣꯇꯣ ꯗꯤꯄꯤ ꯊꯝꯃꯛꯄꯗꯨ. ꯈꯪꯉꯤ, ꯍꯧꯖꯤꯛꯇꯗ ꯌꯥꯏꯒꯤ ꯅꯝꯕꯔꯁꯨ ꯁꯦꯚ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ. ꯅꯥꯀꯜꯗ ꯊꯝꯈꯤꯒꯦ ꯇꯧꯕ ꯐꯣꯟ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯗꯤꯄꯤꯗꯨ ꯆꯪꯗꯨꯅ ꯌꯦꯡꯂꯨꯏ. ꯀꯦꯐꯦ ꯑꯃꯗ ꯀꯥꯞꯄ ꯐꯣꯇꯣ ꯃꯥꯜꯂꯤ. ꯌꯦꯜꯂꯣ ꯀꯂꯔꯒꯤ ꯁ꯭ꯋꯦꯇꯔ ꯑꯃ ꯂꯤꯠꯂꯤ. ꯃꯈꯨꯠꯇꯨꯅ ꯆꯤꯟꯕꯥꯜꯗꯨ ꯍꯥꯏꯐꯦꯠ ꯈꯨꯝꯖꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯥꯞꯄ ꯐꯣꯇꯣꯅꯤ. ꯐꯖꯩ. ꯐꯖꯕꯗꯨꯅ ꯇꯣꯉꯥꯟ ꯊꯝꯈ꯭ꯔꯒ ꯅꯨꯡꯁꯤꯕ ꯄꯣꯛꯏ ꯃꯁꯛꯇꯨ ꯎꯕꯗ. ꯃꯤꯅ ꯐꯖꯕ ꯍꯥꯏꯕꯁꯤ ꯅꯣꯛꯂꯛꯑꯀꯥꯟꯗ ꯍꯦꯜꯂꯤ ꯍꯥꯏꯕꯗꯨ ꯆꯨꯝꯕꯖꯥꯅꯤ. ꯌꯦꯡꯁꯤꯜꯂꯨꯗꯕꯅꯤ, ꯅꯣꯡꯃꯗ ꯈꯟꯖꯤꯜꯂꯨꯗꯦ ꯐꯖꯕ ꯑꯊꯤꯕ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯨꯏꯗ꯭ꯔꯕꯁꯨ ꯁꯦꯀꯦꯟ ꯈꯔꯗꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯆꯤꯡꯁꯜꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯌꯦꯡꯊꯣꯛꯂꯨꯔꯦ. ꯐꯣꯟꯗꯨꯁꯨ ꯊꯝꯈ꯭ꯔꯦ. ꯃꯅꯤꯡꯒꯤ ꯁꯤꯠꯇꯨꯗ ꯐꯝꯃꯒ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛꯇ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯣꯜꯗꯨ ꯌꯧꯔꯦ. ꯃꯆꯥꯅꯨꯄꯤꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯗꯨꯅ ꯎꯠꯂꯤ. ꯁꯤ ꯄꯥꯝꯕ꯭ꯔꯥ, ꯀꯔꯝꯕ ꯂꯩꯔꯛꯎꯒꯦ ꯍꯥꯏꯅ. ꯃꯃꯥꯒꯤ ꯐꯨꯔꯤꯠ ꯑꯃꯁꯨ ꯂꯩꯕꯤꯔꯛꯏ. ꯑꯗꯨꯒ ꯂꯟꯆꯁꯨ ꯑꯥꯗ ꯑꯗꯨꯝ ꯆꯥꯊꯣꯛꯂꯤ. ꯆꯤꯡꯁꯜꯁꯨ ꯀꯦꯐꯦꯇꯦꯔꯤꯌꯥꯗꯨꯗꯒꯤ ꯂꯟꯆ ꯆꯥꯕ ꯂꯣꯏꯔꯒ ꯋꯥꯔꯗꯂꯣꯝꯗ ꯂꯥꯛꯄꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯛꯄꯗꯨꯗ ꯑꯒꯨꯅ ꯎꯔꯨꯔꯦ. ꯍꯥꯟꯅꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯆꯤꯡꯁꯜꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯒꯨꯅ, ꯅꯊꯟꯗꯒ ꯄꯪꯅꯣꯛ ꯅꯣꯛꯏꯗꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯍꯥ, ꯑꯩ ꯅꯣꯛꯈꯤꯕ꯭ꯔꯣ ꯍꯥꯏꯁꯦ? ꯀꯩꯅꯣꯅꯦ ꯁꯤ ꯅꯨꯄꯤꯁꯤꯕꯣ? ꯑꯩ ꯈꯪꯍꯧꯗ꯭ꯔꯦ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯄꯒꯤꯔ ꯈꯪꯗꯦꯅꯦ, ꯍꯟꯗꯛꯁꯦ ꯁꯛꯅꯒ ꯃꯔꯣꯜ ꯑꯃ ꯐꯖꯈꯠꯂꯛꯏꯕ. ꯑꯁ ꯑꯒꯣ, ꯋꯥꯊꯤ ꯉꯥꯡꯅꯨꯕ. ꯋꯥ ꯂꯣꯠꯅꯔꯣꯏꯁꯤꯀꯣ. ꯀꯩ ꯋꯥ ꯂꯣꯠꯂꯒꯦ? ꯅꯁꯥꯅ ꯈꯪꯅ ꯍꯥꯏꯔꯛꯄ ꯉꯥꯏꯕꯅꯤ. ꯀꯣꯟꯅ ꯍꯥꯏꯒꯦ. ꯍꯤꯟꯁ ꯑꯃꯇꯗꯤ ꯄꯤꯌꯨꯗꯅ. ꯁꯔꯄꯨꯟꯁꯤꯕ. ꯀꯩꯗꯧꯏ ꯍꯥꯏꯅꯣ ꯁꯔꯄꯨꯟꯁꯤꯕ? ꯈꯪꯗ꯭ꯔꯗꯣ. ꯋꯥ ꯉꯥꯡꯗꯕ ꯃꯤ ꯃꯕꯨꯛ ꯂꯨꯏ ꯍꯥꯏꯁꯦ ꯆꯨꯝꯕꯖꯥꯅꯤꯀꯣ. ꯑꯒꯣ, ꯇꯨꯃꯤꯟ ꯂꯩꯔꯣ, ꯔꯨꯝꯗ ꯍꯥꯏꯒꯦꯕ. ꯍꯣꯔꯦꯟ ꯍꯦꯛ ꯍꯥꯏꯗꯕꯗ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨꯀꯣ. ꯍꯥꯏꯒꯦ ꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯑꯅꯥꯗꯨ ꯁ꯭ꯀꯨꯜ ꯆꯠꯇꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩ. ꯃꯃꯥꯅ ꯇꯧꯔꯝꯕ ꯊꯕꯛꯁꯨ ꯃꯥꯅ ꯃꯨꯟꯗꯨꯅ ꯇꯧꯏ. ꯃꯆꯥꯒꯤ ꯃꯑꯣꯡ ꯈꯪꯕ ꯏꯔꯩꯅ, ꯕꯦꯝꯃ, ꯅꯪꯕꯨ ꯉꯔꯥꯡꯁꯨ ꯆꯠꯇꯦ. ꯅꯄꯥꯕꯨꯡ ꯇꯥꯔꯗꯤ ꯃꯤ ꯋꯥ ꯇꯥꯔꯅꯤꯃꯤ ꯑꯩꯕꯣ. ꯃꯟꯗꯦꯗꯒꯤ ꯐꯖꯅ ꯆꯠꯂꯒꯦꯕ. ꯉꯥꯏꯈꯣ,
ꯅꯪꯅꯁꯨ ꯌꯥꯝꯅ ꯁ꯭ꯀꯨꯜ ꯆꯠꯅꯤꯡꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯑꯩꯗꯣ ꯃꯪ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ. ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ. ꯅꯕꯨꯡ ꯐꯥꯎꯕꯅꯦ ꯅꯪꯗꯧꯅ ꯀꯗꯔ ꯍꯩꯇꯦꯀꯣ. ꯑꯌꯥ, ꯃꯤꯅ ꯁꯤꯡꯒꯤ ꯍꯥꯏꯔꯒ. ꯇꯨꯝꯃꯝꯗꯥꯏꯗꯅꯦ ꯐꯤꯂꯝ ꯗ꯭ꯔꯃꯥ ꯌꯥꯝ ꯌꯦꯡꯉꯤ, ꯑꯗꯨꯅꯅꯤ. ꯑꯗꯣ ꯃꯥ, ꯑꯩ ꯆꯠꯂꯒꯨꯝꯒꯦꯀꯣ. ꯕꯦꯃꯥ, ꯃꯔꯝ ꯃꯣꯛꯄꯅꯤꯁꯦ. ꯉꯁꯤꯗꯤ ꯆꯠꯂꯨꯔꯣ, ꯑꯗꯨꯒ ꯍꯌꯦꯡꯗꯣ ꯂꯦꯞꯄꯣꯕ. ꯅꯕꯨꯡ ꯂꯧꯕꯗꯣ ꯅꯪꯁꯨ ꯌꯥꯎꯅ ꯆꯠꯅꯕ. ꯑꯩꯅ ꯍꯥꯏꯔꯗꯤꯕ ꯑꯝꯇ ꯌꯥꯔꯔꯣꯏꯗꯧꯅꯤ. ꯆꯠꯂꯣ ꯂꯣꯏꯁꯤꯜꯂꯨꯔꯣ ꯆꯠꯂꯣ. ꯑꯗꯨꯗꯤ ꯂꯨꯄꯥ 100 ꯄꯤꯌꯨꯀꯣ. ꯄꯤꯒꯦ, ꯆꯠꯂꯨꯃꯤ ꯅꯪꯕꯣ. ꯏꯃꯥꯅꯦ ꯆꯥꯛ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦ. ꯑꯅꯥꯁꯨ ꯔꯨꯝꯗ ꯆꯪꯗꯨꯅ ꯃꯐꯤ ꯃꯔꯣꯟ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ. ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯃꯥꯅ ꯕꯁ ꯁ꯭ꯇꯦꯟ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯛꯏ. ꯌꯥꯏꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯕꯛ ꯄꯨꯡꯂꯣꯏ ꯂꯣꯏꯔꯝꯂꯒ ꯃꯥꯒꯤ ꯂꯧꯊꯣꯛꯀꯗꯕ ꯗꯣꯀꯨꯃꯦꯟꯠꯁ ꯃꯌꯥꯝ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯍꯣꯇꯦꯜꯗ ꯍꯜꯂꯛꯂꯤ. ꯍꯌꯦꯡ ꯃꯌꯨꯝꯗ ꯂꯥꯛꯅꯕꯒꯤꯅꯤ ꯍꯥꯏꯗꯅ ꯄꯣꯠꯆꯩ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩ. ꯃꯌꯨꯝꯗ ꯐꯣꯟꯁꯨ ꯇꯧꯔꯨꯗ꯭ꯔꯦ. ꯄꯨꯡ 3ꯗ ꯑꯅꯥꯒꯤ ꯁ꯭ꯀꯨꯜꯗꯨ ꯁꯨꯇꯤ ꯊꯥꯕꯅꯤ. ꯁꯨꯇꯤ ꯊꯥꯕꯒꯤ ꯒꯦꯠꯇꯨꯗꯒꯤ ꯁꯥꯇ꯭ꯔ-ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯃꯔꯤ ꯊꯣꯛꯅꯔꯛꯏ. ꯑꯅꯥꯅ ꯒꯦꯠꯇꯨꯗꯒꯤ ꯊꯣꯔꯛꯂꯒ ꯕꯁ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯅꯥꯀꯜꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯃꯥꯕꯨ ꯀꯧꯔꯛꯏ. ꯑꯅꯥ! ꯅꯪꯒꯤꯁꯨ ꯀꯩꯗꯧꯔꯤꯕ? ꯅꯪ ꯉꯥꯏꯔꯝꯕꯅꯤ. ꯑꯩꯗꯤ ꯀꯩꯒꯤ? ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯁꯤꯔꯣ? ꯌꯥꯔꯣꯏꯌꯦ. ꯀꯨꯏꯗꯧ ꯅꯠꯇꯤꯌꯦ. ꯕꯁꯀꯤ ꯀꯀꯥꯅ ꯑꯃꯨꯛ ꯉꯥꯡꯉꯛꯀꯅꯤ. ꯑꯩꯅ ꯍꯥꯏꯅꯔꯕꯅꯤ. ꯀꯨꯏꯕꯗꯤ ꯌꯥꯔꯣꯏꯀꯣ. ꯄꯥꯕꯨꯡ ꯍꯜꯂꯛꯑꯃꯗꯤ ꯑꯩꯉꯣꯟꯗ ꯆꯩꯅꯤ. ꯀꯨꯏꯔꯣꯏ ꯃꯤ. ꯕꯁ ꯃꯅꯥꯛꯇꯨꯗꯒꯤ ꯂꯥꯛꯂꯒ ꯁ꯭ꯀꯨꯜ ꯒꯦꯠꯇꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯈꯥꯝꯂꯤꯕ ꯀꯥꯔꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ. ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨ ꯑꯅꯥ ꯍꯣꯏꯅ ꯆꯠꯈꯤꯕꯒ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯏ. ꯆꯠꯈ꯭ꯔꯦ. ꯑꯅꯥ ꯌꯥꯎꯈ꯭ꯔꯤꯕ꯭ꯔꯣ? ꯌꯥꯎꯈꯤ. ꯑꯗꯨꯗꯤ ꯃꯇꯨꯡ ꯏꯟꯅꯧꯔꯅꯨ. ꯄꯩꯁꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯕꯅꯤ. ꯅꯨꯡꯗꯥꯡꯁꯨ ꯑꯩ ꯆꯠꯅꯗꯣꯏꯔꯣ? ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯀꯅꯤ. ꯑꯗꯨꯒꯤ ꯃꯇꯝꯗ ꯅꯪ ꯂꯥꯛꯀꯗꯕꯅꯤ. ꯊꯦꯡꯍꯟꯕꯗꯤ ꯌꯥꯔꯣꯏ. ꯉꯟꯅꯕ ꯁꯤꯜꯂꯛꯀꯦ. ꯑꯣꯀꯦ. ꯆꯤꯡꯁꯜ ꯀꯥꯒꯨꯒꯗꯨ ꯉꯁꯤꯗꯤ ꯄꯨꯡ 4 ꯇꯥꯔꯗꯨ ꯐꯥꯎꯕ ꯔꯦꯟꯇ ꯍꯟꯗ꯭ꯔꯤ. ꯍꯥꯟꯅꯗꯒꯤ ꯉꯁꯤꯅ ꯍꯦꯟꯅ ꯊꯕꯛ ꯆꯤꯜꯂꯤ ꯑꯅꯤꯁꯤ. ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯥꯛꯄ ꯍꯩꯅꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ. ꯋꯥꯔꯗꯇ ꯄꯦꯁꯦꯟ ꯑꯃꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄꯝꯃꯕ ꯃꯇꯨꯡ ꯁꯦꯃꯤꯅꯥꯔ ꯔꯨꯝ ꯆꯪꯉꯛꯄꯗ ꯇꯥꯔꯦ ꯄꯨꯟꯁꯤꯕꯅ ꯀꯣꯜꯗ ꯏꯄꯥ ꯄꯥꯈꯠꯅ ꯋꯥꯔꯤ ꯇꯧꯕꯗꯨ. ꯚꯣꯏꯅꯥꯎ, ꯅꯃꯥꯁꯤꯒꯤ ꯇꯦꯕꯜꯗ ꯒꯨꯂꯤ ꯂꯩꯔꯝꯒꯅꯤ. ꯑꯗꯨ ꯑꯝꯇ ꯊꯨꯅ ꯄꯤꯖꯧ. ꯑꯩꯁꯨ ꯍꯧꯖꯤꯛ ꯂꯥꯛꯈꯤꯗꯧꯔꯤ. ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯂꯩꯔꯝꯃꯨꯀꯣ. ꯀꯨꯏꯔꯣꯏ. ꯑꯗꯨꯒ ꯅꯪ ꯗꯥꯏꯌꯥꯍꯦꯟꯗ ꯅꯪ ꯀꯣꯜ ꯇꯧꯒꯅꯨ. ꯍꯌꯦꯡ ꯂꯥꯛꯀꯗꯕꯅꯤ. ꯄꯨꯟꯁꯤꯕꯗꯨ ꯂꯦꯞ ꯀꯣꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯐꯣꯟꯗꯨꯁꯨ ꯃꯅꯥꯀꯣꯡꯗ ꯅꯞꯄꯒ ꯊꯣꯔꯛꯄꯗ ꯆꯤꯡꯁꯜꯒ ꯊꯦꯡꯅꯔꯦ. ꯆꯤꯡꯁꯜ, ꯁꯤꯁꯇꯔ ꯔꯦꯅꯨꯀꯥꯗ ꯑꯩ ꯆꯠꯈ꯭ꯔꯦꯅ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ. ꯍꯣꯏ ꯁꯥꯔ. ꯑꯗꯣ ꯏꯃꯔꯖꯦꯟꯁꯤ ꯑꯃ ꯂꯩꯔꯦ, ꯑꯗꯨꯒꯤꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯡꯗ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯒꯥꯔꯤ ꯄꯥꯔꯛ ꯑꯗꯣꯝꯗ ꯄꯨꯟꯁꯤꯕꯗꯨ ꯆꯦꯟꯈꯤ. ꯁꯥꯔꯁꯦ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯅꯣ? ꯈꯪꯗꯦ. ꯐꯣꯟꯗꯁꯨ ꯋꯥꯔꯤ ꯁꯥꯈꯤꯕꯅꯤ. ꯍꯤꯗꯥꯛ ꯄꯤꯖꯧ ꯀꯥꯏꯅꯒ ꯄꯟꯈꯤꯕꯅꯤ. ꯃꯁꯥ ꯉꯝꯗꯕ ꯌꯥꯎꯔꯝꯃꯅꯤ. ꯆꯤꯡꯁꯜꯗꯨ ꯋꯥꯈꯜꯗ ꯇꯨꯃꯤꯟꯅ ꯈꯜꯂꯤ. ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯇꯧꯏꯁꯤꯕꯣ? ꯑꯅꯤꯗꯨꯁꯨ ꯔꯦꯟꯇ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯍꯜꯂꯛꯂꯦ. ꯉꯁꯤꯅ ꯈꯔ ꯊꯦꯡꯈ꯭ꯔꯦ. ꯋꯥꯁꯨ ꯋꯥꯔꯦ ꯃꯁꯥꯗꯨ. ꯗꯤꯅꯔꯁꯨ ꯊꯣꯡꯗ꯭ꯔꯤ. ꯃꯄꯥꯟꯗꯒꯤ ꯆꯥꯔꯁꯦ ꯍꯥꯏꯗꯨꯅ. ꯆꯤꯡꯁꯜꯗꯨ ꯄꯨꯟꯁꯤꯕꯒꯤ ꯃꯌꯨꯝꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯪꯅꯤꯡꯕꯅ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ. ꯌꯥꯏ ꯈꯛꯇ ꯅꯠꯇꯅ ꯑꯅꯥꯒꯁꯨ ꯅꯛꯅ ꯂꯣꯏꯅꯔꯨꯕꯅꯤ. ꯍꯣꯁꯄꯤꯇꯥꯜꯗꯅ ꯄꯨꯟꯁꯤꯕꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯕ ꯃꯌꯥꯝꯁꯤꯗ ꯆꯤꯡꯁꯜꯅ ꯏꯃꯨꯡꯁꯤꯕꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯔꯨꯕꯅꯤ. ꯗꯤꯅꯔ ꯆꯥꯔꯕ ꯃꯇꯨꯡ ꯌꯥꯏꯒꯤ ꯋꯥꯆꯞ ꯅꯝꯕꯔꯗꯨꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯏ. ꯗꯤꯅꯔ ꯆꯥꯔꯕꯣ? ꯆꯥꯒꯦ ꯇꯧꯔꯤꯌꯦ. ꯌꯥꯝ ꯊꯦꯡꯉꯤꯅ. ꯊꯕꯛ ꯂꯣꯏꯗ ꯉꯥꯏꯔꯤꯌꯦ, ꯑꯗꯨꯒꯤꯅꯤ. ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯇꯣꯏꯅꯣ? ꯑꯌꯨꯛꯇꯅꯤ. ꯑꯗꯣ ꯅꯪ ꯑꯗꯨꯗ ꯀꯩꯒꯤ ꯆꯠꯂꯤꯅꯣ ꯈꯪꯕ ꯌꯥꯕ꯭ꯔꯣ? ꯐꯖꯕ ꯋꯥ ꯅꯠꯇꯦꯗ ꯆꯤꯡꯁꯜ. ꯑꯩ ꯐꯖꯍꯜꯂꯒꯦ. ꯃꯁꯂꯥ ꯍꯥꯞꯆꯤꯜꯂꯛꯀꯦ ꯍꯥꯏꯔꯣ? ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕꯨꯗꯤ ꯀꯥꯏꯗꯦꯗ. ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ. ꯑꯗꯨꯗꯤ ꯀꯩꯒꯤ? ꯑꯩ ꯁꯤꯗ MBBS ꯇꯧꯔꯝꯕꯅꯤ, ꯂꯣꯏꯁꯤꯟꯗ꯭ꯔꯤ. ꯑꯗꯨꯒꯤ ꯑꯩꯒꯤ ꯗꯣꯀꯨꯃꯦꯟꯠꯁ ꯃꯌꯥꯝꯗꯨ ꯂꯧꯊꯣꯛꯄ ꯂꯥꯛꯄꯅꯤ. ꯂꯧꯊꯣꯛꯄ ꯌꯥꯔꯕꯣ? ꯌꯥꯗꯦꯗ. ꯐꯤꯁ ꯂꯣꯏꯅꯃꯛ ꯀ꯭ꯂꯤꯌꯔ ꯇꯧ ꯍꯥꯏ. ꯐꯤꯁꯇꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕꯣ? ꯊꯤꯈ꯭ꯔꯦ. ꯑꯣ, ꯑꯗꯣ ꯀꯩꯒꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯅꯣ ꯈꯪꯒꯦ ꯌꯥꯒꯗ꯭ꯔꯣ? ꯋꯥꯔꯤ ꯌꯥꯝ ꯁꯥꯡꯉꯤꯗ. ꯈꯪꯅꯤꯡꯉꯤ. ꯇꯥꯕ ꯉꯝꯒꯗ꯭ꯔꯣ? ꯑꯩꯅ ꯈꯪꯅꯤꯡꯕꯅ ꯍꯦꯜꯂꯤ, ꯑꯗꯨꯅ ꯑꯗꯨꯝ ꯉꯝꯅꯤꯌꯦ.
Nang nungsiba kainakhiba ka yawkhraba? I have never been in a relationship. Seriously? Thajadriya? Kamay thajadoino? Minasu dum hai. Nang logo nupadudi lottery fauri. Kamay na? Nupi abhaba bang phangjari. Adusto champut. Aigi wari haiba nati. Nanggi haiba ni. Matam khara ngaurure. Ai nupi amada. Kainakhraba. Chungsel khangdaba nati. Khangna hangakbani. Warido mana khangiba kharadudagi hena khangningbagi. Nati. She has passed away. Oh, sorry. Kamaina laikhidrino karam kandano haina makha amuk hangludre. Chungsel masa maning singli numitu ngasi so. Yaine hena nungaitanaba machag oirabra haina hojiktada ma khalakle. Matardi saudui. Aina makha tamjaga haise. Chungsel do kari haina wa makha tagadabano khangdre. Wakhala lakpa mahanjulai. Ado yai. Nungaitaba wabadi mi atopade share dawthoaga phai haibani. Khangi. Nathanda lochinganu. Aigi sulaida haina. Second law. Aigi maram yam khangang mi se kamai dorino. Haying journey lakpa warani tumthoko. Good night. Makata na thanadre. Yaina fagi oina haijarabasu masana aranba matarubadawna khanjare. Namidangdo punsibana hospital dagi lakpada iraidu wa phawa ngangba ngamdana phamungda makhol thokna kaptuna leirami. Punsibadi ipapa khadle iraigi matawduda mamit ani du suisili mamitagi mapisu sintharakpa lepte. Punsibadu iraigi manakta singsilaga makutuna makokta tamna nanthabi. Nakanda boinaw suphamduna leirami. Iraina kapa phakhibaga punsibana boinawda onsinduna hangai. Boinaw, kamaina tawrino? Nang khanghobro? Aido daihengi gari se amte logena lakpani. Kawbusu kanamta khumakte. Imasina phone tawre. Wasu ngangte. Adai pakhatana imung changakpada samai leramini. Hidakati pijakhiba natro. Pijakhi tu sise. Phare. Ngasai makai iraigi matawduda baboirudabani. Hojiktada phone da hangdokduna pungyinglubada punsibadu ipapa khatna boinawda hangai. Hey, boinaw, akhoi bemadi. Oh, aina lakudadi ma leramdi. Kaino, hojipung ayaure. Punsibadu iraina sumaina lerambagi maramsi ana halakdabagi rahaina khalakle. Iraigi phone do koiti thirakpada phamung manakta tadun leiribadu ure. Fatlaw khatlaga recent call da jangduna yengi. Kanamtana mangonda call tawrakpagi leiramdi ngasigi. Mana sakhenda boinawdu tawbagi natana. Mata segna baboy khidabani magi nupina leramliba maongduda. Boinaw, nang bus driver dugi moigi mem khangbu natro? Khangi. Daihen gana chalure. Amte chalo, aduga hangnaro. Mamana bihoidaga chani hairambrana. Mapabong, mama, mabungda hairamdana anana mamana bihoida chatkadaba nate. Punsiba khangi. Adubu khudaksida ma wakhal thokdre. Oi, ai hanguragi. Boinaw, khara thuro. Ai somda phamda phangnagi. Boinaw su thokre. Punsibadu tafuma khangdre. Makota pariba phone aduna machunupi bemada hana call tawi. Ibema, noidaga akhoi bema lakbro. Kaino tamo numidang tador kansida. Laktabro. Aikhoigi yum phawba ningsingam kamani sida lakadawrige. Adudi yare. Kaido kakre phone adu punsibana contact yawba number ama koiti phangbaga call tawi. Tenjin, nang station da lebro. Aidi yum da leye tamo. Kaida yarage. Nang hausi aigi mateng amata pangbidaba yadre. Adum haibiyo tamo. Bemadu school chakhibani. Hojik phawba yum da halaktrini. Madi bus da chatpadaine. Chatpani. Bus driver da hangutona boinaw thakibani. Mana mani naidabida nangamta nang tamogi mateng pang. Hoi tamo. Boinaw lakpaga aingonda paw ma khangalo. Ai school gi gate security do hanam tu nakhigi. Mana mani nahin beya banate ko. Hoi tamo. Call da thambaga phamung manaktuda hangat hana chatuna lei. Ma laijabusu call tawduna hangningabasu mangona laijagi number leite. Number khaki natana laijana hana mangonda anagi wari hawdokhiba leitri. Ibe mana panghaida habadudi manasu waoina tharude. Handagi ahingi matangda ko khara sabasiga mangona tawriba mayam sikhalubada
ꯏꯔꯩꯒꯤ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯏꯔꯩꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ. ꯃꯈꯨꯠꯇꯁꯨ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤ. ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯒꯤ ꯅꯅꯤꯡꯇꯝꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯅꯪ ꯐꯪꯗ꯭ꯔꯕꯣ? ꯑꯩꯅ ꯑꯋꯥꯕ ꯄꯤꯕꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ. ꯅꯆꯥ ꯑꯅꯤꯒꯤ ꯅꯪꯒꯤ ꯈꯟꯕꯗ ꯑꯩ ꯁꯤꯕ ꯉꯝꯃꯣꯏꯗꯧꯔꯤ ꯏꯔꯩ. ꯄꯨꯟꯁꯤꯕꯅ ꯄꯥꯏꯔꯝꯕ ꯏꯔꯩꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯂꯦꯡꯂꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ. ꯏꯔꯩ, ꯇꯥꯕ꯭ꯔꯣ? ꯁꯤ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯏꯔꯩꯗꯨ ꯃꯈꯣꯜ ꯍꯧꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯇꯞꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯇꯥꯃꯣ, ꯕꯦꯝꯃ ꯂꯥꯛꯑꯕꯣ? ꯂꯥꯛꯑꯅꯤ. ꯕꯣꯏꯅꯥꯎ ꯆꯠꯈ꯭ꯔꯦ. ꯑꯩꯒꯤ ꯏꯆꯥꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ? ꯃꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯦ ꯍꯥꯏꯔꯛꯏꯅꯦ ꯑꯩꯉꯣꯟꯗ. ꯕꯦꯝꯃꯅꯕꯣ? ꯑꯩ ꯊꯥꯖꯗꯦ. ꯕꯣꯏꯅꯥꯎ ꯂꯥꯛꯈꯤꯁꯅꯨꯁꯦ. ꯄꯪꯈꯟꯗ ꯈꯟꯖꯤꯟꯒꯅꯨ. ꯉꯁꯥꯏ ꯑꯌꯨꯛꯇ ꯃꯃꯥ ꯑꯩꯉꯣꯟꯗ ꯅꯤꯡꯉꯥꯏ ꯇꯧꯔꯝꯕꯅꯤ. ꯃꯥ ꯁ꯭ꯀꯨꯜ ꯆꯠꯅꯤꯡꯗꯦ ꯍꯥꯏꯅ. ꯑꯩꯅ ꯇꯥꯃꯣꯅ ꯉꯥꯡꯅꯤ ꯍꯥꯏꯗꯅ ꯃꯥꯕꯨ ꯊꯥꯗꯣꯛꯈꯤꯕꯅꯤ. ꯕꯁ ꯁ꯭ꯇꯦꯟ ꯐꯥꯎꯕ ꯑꯩꯅ ꯊꯤꯜꯂꯨꯕꯅꯤ. ꯂꯨꯄꯥ 100 ꯄꯤꯌꯣ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯈꯤꯕꯅꯤ. ꯏꯔꯩ, ꯇꯣꯛꯎꯁꯦ. ꯅꯁꯥꯗꯨꯁꯨ ꯌꯥꯝ ꯆꯣꯛꯊꯔꯦ. ꯇꯥꯃꯣ, ꯏꯆꯦꯗ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ. ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯝꯇ ꯍꯪꯕꯤꯌꯨ ꯇꯥꯃꯣ. ꯍꯣꯏꯁꯦ, ꯍꯪꯁꯤꯁꯦ. ꯀꯞꯄꯇꯣ. ꯅꯀꯣꯛꯇꯣ ꯑꯃꯨꯛ ꯅꯥꯕ ꯍꯧꯔꯛꯄ ꯇꯥꯔꯦ. ꯑꯩꯒꯤ ꯏꯆꯥꯗꯣ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤꯌꯦ. ꯍꯌꯦꯡ ꯃꯕꯨꯡ ꯂꯥꯛꯄꯒꯤ ꯑꯦꯌꯔꯄꯣꯔꯠꯇ ꯂꯧꯕ ꯆꯠꯁꯦ ꯍꯥꯏꯔꯝꯕꯅꯤ. ꯕꯦꯝꯃꯗꯣ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯁꯥꯎꯈ꯭ꯔꯖꯥꯠꯂꯣ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯞꯅ ꯀꯞꯅ ꯃꯃꯤꯠꯇ ꯑꯃꯨꯛ ꯎꯏꯁꯤꯟꯈ꯭ꯔꯦ. ꯄꯨꯟꯁꯤꯕꯗꯨ ꯏꯔꯩꯕꯨ ꯊꯅꯝꯂꯒ ꯕꯣꯏꯅꯥꯎꯗ ꯀꯣꯜ ꯇꯧꯅ ꯇꯧꯅ ꯁꯨꯃꯥꯡꯗ ꯊꯣꯔꯛꯏ. ꯕꯣꯏꯅꯥꯎꯁꯨ ꯌꯧꯁꯤꯜꯂꯛꯂꯦ. ꯕꯣꯏꯅꯥꯎ, ꯀꯔꯤ ꯍꯥꯏꯍꯧꯋꯦ? ꯃꯌꯨꯝꯗ ꯂꯩꯍꯧꯗꯤꯌꯦ. ꯑꯩ ꯐꯅ ꯀꯨꯏꯅꯗꯤ ꯉꯥꯏꯔꯛꯄꯅꯦ. ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯦꯡꯉꯛꯀꯅꯤ ꯍꯥꯏꯔꯝꯃꯦ ꯍꯥꯏꯌꯦꯅ ꯑꯩ ꯑꯗꯨꯝ ꯂꯥꯛꯑꯦ. ꯍꯣꯏ, ꯅꯪ ꯆꯠꯆꯔꯣ. ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ. ꯑꯩꯕꯨꯗꯤ ꯌꯥꯅꯤꯌꯦ. ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯉꯟꯇꯥꯅ ꯑꯃꯨꯛ ꯆꯠꯂꯒ ꯍꯪꯉꯨꯒꯦ. ꯕꯣꯏꯅꯥꯎ, ꯅꯪ ꯗꯥꯏꯍꯦꯟꯗꯣ ꯍꯌꯦꯡ ꯄꯨꯡ 10:30ꯗ ꯌꯧꯔꯛꯀꯗꯕꯅꯤ. ꯅꯪ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎꯕꯗꯪ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ. ꯍꯣꯏ, ꯆꯠꯂꯨꯒꯦ. ꯆꯠꯂꯣ, ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ. ꯄꯨꯟꯁꯤꯕꯗꯨ ꯑꯣꯁꯤ ꯇꯦꯟꯖꯤꯟꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯦ. ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯗꯤ ꯁꯨꯇꯤ ꯊꯥꯔꯛꯄ ꯃꯇꯝ ꯑꯣꯏꯕꯒꯤ ꯃꯤꯒ ꯆꯤꯟꯕꯒ ꯀꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯇꯝꯃꯤ. ꯅꯨꯃꯤꯗꯥꯡꯗꯨ ꯆꯥꯛꯁꯨ ꯆꯥꯅꯈꯤꯗ꯭ꯔꯦ. ꯏꯔꯩꯁꯨ ꯏꯁꯤꯡ ꯐꯥꯎꯕ ꯊꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ. ꯃꯆꯥꯅꯨꯄꯥꯗ ꯀꯣꯜꯁꯨ ꯇꯧꯔꯒ ꯈꯪꯍꯟꯗ꯭ꯔꯦ. ꯖꯔꯅꯤ ꯁꯥꯡꯉꯤ. ꯂꯥꯛꯄꯗ ꯋꯥꯈꯜ ꯏꯪꯅ ꯂꯥꯛꯑꯔꯣꯏ ꯈꯪꯕꯅ ꯀꯣꯜ ꯐꯥꯎꯕ ꯇꯧꯔꯨꯗ꯭ꯔꯦ. ꯄꯨꯡ 10ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯔꯩꯗꯨ ꯀꯧꯕ ꯉꯥꯡꯕ ꯑꯃꯠꯇ ꯐꯥꯎ ꯇꯥꯈꯤꯗ꯭ꯔꯦ. ꯁꯣꯔꯁꯨ ꯑꯃꯨꯛ ꯂꯦꯞꯄ ꯍꯧꯔꯛꯏ. ꯍꯥꯟꯅꯁꯨ ꯇꯧꯕꯅꯤ. ꯃꯁꯥꯗ ꯑꯅꯥꯕ ꯃꯌꯥꯝ ꯑꯃ ꯂꯣꯏꯅꯔꯒ ꯂꯩꯔꯕꯅꯤ. ꯄꯨꯟꯁꯤꯕꯗꯨ ꯅꯨꯃꯤꯗꯥꯡꯗꯨꯗ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ. ꯑꯍꯤꯡꯁꯤꯃ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯈꯪꯕꯅ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯕꯣꯏꯅꯥꯎꯗ ꯐꯣꯟ ꯇꯧꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯂꯦ. ꯅꯥꯏꯠ ꯁꯤꯐꯇ ꯂꯩꯔꯝꯕ ꯁ꯭ꯇꯥꯐ ꯃꯌꯥꯝꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯩ. ꯏꯔꯩꯕꯨ ꯁ꯭ꯄꯦꯁꯦꯜ ꯋꯥꯔꯗꯇ ꯊꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯒ꯭ꯌꯥꯟ ꯇꯥꯗ ꯑꯃꯨꯛ ꯀꯞꯄ ꯍꯧꯔꯛꯂꯅꯤ ꯈꯟꯅ ꯂꯩꯔꯤꯕ ꯄꯦꯁꯦꯟꯁꯤꯡꯗꯨꯗ ꯌꯦꯠꯂꯅꯤ ꯍꯥꯏꯗꯨꯅ ꯖꯦꯅꯔꯦꯜ ꯋꯥꯔꯗꯇ ꯊꯝꯗꯕꯅꯤ. ꯄꯨꯟꯁꯤꯕꯗꯨ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯂꯥꯛꯂꯒ ꯅꯔꯁ ꯑꯃ ꯑꯅꯤ ꯂꯩꯔꯤꯕꯗꯨꯗ ꯋꯥꯔꯤ ꯇꯧꯏ. ꯗꯣꯛꯇꯔ ꯕꯤꯕꯦꯛ ꯂꯩꯈꯤꯕ꯭ꯔꯣ? ꯁꯥꯔ, ꯗꯣꯛꯇꯔ ꯕꯤꯕꯦꯛꯇꯤ ꯃꯣꯔꯅꯤꯡꯗ ꯇꯥꯏꯌꯦ. ꯅ꯭ꯌꯨꯔꯣꯂꯣꯖꯤꯁ ꯀꯅꯥ ꯂꯩꯈꯤꯒꯦ? ꯃꯦꯝ ꯒꯤꯇꯥ ꯂꯩꯈꯤꯌꯦ ꯁꯥꯔ. ꯑꯩꯒ ꯑꯃꯨꯛꯇ ꯎꯅꯒꯦ. ꯐꯅꯤ ꯁꯥꯔ. ꯅꯨꯃꯤꯗꯥꯡꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯑꯇꯣꯞꯄ ꯁ꯭ꯇꯥꯐꯁꯤꯡꯗꯨꯗ ꯌꯦꯠꯄ ꯄꯥꯝꯗ꯭ꯔꯦ. ꯏꯔꯩꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯊꯈ꯭ꯔꯦ. ꯀꯥꯞꯈꯤꯕ ꯍꯤꯗꯥꯛ ꯑꯗꯨꯅ ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ. ꯏꯔꯩ ꯈꯛꯀꯤ ꯑꯣꯏꯔꯕꯗꯤ ꯃꯥ ꯀꯩꯁꯨ ꯍꯦꯟꯅꯁꯨ ꯋꯥꯔꯣꯏꯗꯕꯅꯤ. ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯅꯥꯒꯤ ꯃꯋꯥ ꯃꯄꯥꯎ ꯑꯃ ꯐꯥꯎꯕ ꯇꯥꯗꯕꯁꯤꯅ ꯃꯥ ꯃꯊꯥ ꯍꯦꯟꯅ ꯁꯥꯔꯦ. ꯌꯥꯏ ꯂꯥꯛꯂꯒ ꯇꯧꯔꯛꯀꯗꯕ ꯐꯤꯕꯝ ꯑꯗꯨ ꯃꯥ ꯍꯧꯖꯤꯛꯇꯒꯤ ꯎꯔꯕꯅꯤ. ꯑꯗꯨꯕꯨ ꯃꯥ ꯎꯄꯥꯏ ꯂꯩꯇꯦ. ꯃꯆꯥꯅꯨꯄꯥ ꯂꯥꯛꯂꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯒꯦ ꯈꯜꯂꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯣꯏꯅꯥꯎ ꯂꯥꯛꯏ ꯑꯦꯌꯔꯄꯣꯔꯠꯇ ꯌꯥꯏꯕꯨ ꯂꯧꯕ. ꯂꯒꯦꯖꯇꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯕꯣꯏꯅꯥꯎꯒꯤ ꯀꯣꯜ ꯂꯥꯛꯏ. ꯕꯣꯏꯅꯥꯎ, ꯀꯩ ꯂꯩꯔꯦ? ꯗꯥꯏꯍꯦꯟꯗꯣ ꯑꯩꯅ ꯂꯧꯕ ꯂꯥꯛꯄꯅꯤ. ꯄꯥꯕꯨꯡ ꯊꯕꯛ ꯆꯤꯜꯂꯦ ꯍꯥꯏꯕ꯭ꯔꯣ? ꯍꯣꯏ, ꯑꯩꯉꯣꯟꯗ ꯆꯠꯂꯨꯁꯨꯅ ꯂꯥꯛꯄ. ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣꯀꯣ. ꯍꯣꯏ ꯗꯥꯏꯍꯦꯟ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯥꯏꯁꯨ ꯊꯧꯔꯛꯇꯨꯅ ꯒꯥꯔꯤꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ. ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ. ꯕꯣꯏꯅꯥꯎ, ꯅꯪꯁꯨ ꯆꯥꯛꯀ ꯆꯥꯔ ꯍꯜꯂꯨ, ꯇꯞꯅ. ꯌꯥꯏꯗꯤ ꯈꯪꯗꯅ ꯍꯥꯏꯔꯛꯄꯅꯤ. ꯕꯣꯏꯅꯥꯎꯗꯨ ꯈꯨꯝꯗꯦ. ꯍꯥꯏꯁꯤꯔꯥ ꯍꯥꯏꯔꯣꯏꯁꯤꯔꯥ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯈꯜꯂꯤ. ꯌꯥꯏꯍꯦꯟ ꯂꯥꯛꯄꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯗꯨ
Nungaite, yumda hana halhalo haikibani, punsibana. Yaina getu hangduna changlakpada kanasu leiba ude. Gari makol tabada anaga mamaga chanthorakani. Mala kani hairaga school chatkhrbra, thabak chakhrabra haina phau khalure. Ima, maiga order tawisibo. Dayan, mai puthorake, ngakdang leramu. Hoi. Boinauna mai okpiraga, mayum changla phawbada kanasu leiba uramdre. Yaidu handakti tumina leisingdre. Boinauda hangai. Boinau, ima hoidi. Masangam da bahaudana hospital da leiki ngarangdagi. Kayam kanano, aingonda di kamta sairaktina. Kasu kanangam da banatena bayaina haikidabani. Nang sumda sasaro, gari sodo, sida thanamu. Oi dayan.